COVID-19 yani su web sa miyam pumna makta awaba saitheng piri lamdam sada film lila amari isai tawdun hinglib miyoi singda amke hena awaba mayok ne ri hana Manipur film ge sagnai ba mamiroi gurumayum Bonney Sharma na impact news the fongdorakli COVID-19 gi phib masi ahan ba web ta yani su web sa sathi ba helak pana senthok lambi lainer ba thabak tawba amata yadra ba matam sida lenga ke ma di tongan ba club social worker singa mateng panglak padasu apian fongdorakli adu laicha da sei athu matamda ngak thok na ba laksin ngam na ba gitamak ai khoi pum na magna lenga na COVID-19 gi mari lena na piri be SOP sing ngak no chat pa mathok ta maram na ai khoi pum na magna SOP sing ase ngak tuna laisha da sidagi ngak thok na ba ho na mine se ba wapam thamlakli laptop pa amadi log hoki base 2020 gi March ki loisalak pa saruk tagi Manipur da COVID-19 sang e haidana lenga ki ba section thorang matham thang laktana lockdown na singba mathang thang tau ki bedagi nongmagi chura noma sajari bai khoi film tawjari ba isai tawjari ba lila tawjari ba khoi chura noma sajari gi manung chanba suba lepa kanda chenthok leitaba aduna first wave ta chawba chai thing ama khoi ai samak su nang jaki adubo first wave ki matam da di movement khara tawba ya banina hingna bagi senthok lambi ama kanna thidana honaki lepki de adubo second wave sidadi angak pa phangba ki ba moirakki aduna thongan wang ma baw lan ba ya adaba ki raba thokpa ya daba phiba mama oirak paduna hujikse angak pa phangna waraba singi manungda ai sasu amani to hujikti second wave sidadi kaimta tawtre senthokna nabagi kai upai kaim leitabani na dum lengdana leijare adubo club organization sing adugo lanai individual social workers sing haijabatare puksel chaur sing na khoi praja miyam da piba mateng sing lenga na piba mateng kharsina khoi yamna sauna hingda mateng piri aduna masi ai social workers sing club organization sing lenga representative sing ngam khai leitana thagachai aduga ai lanai oina di ai hana tawramba expenditure gi delhi sida ai yungi crossa haijabatare mase chang yamna handaraga yarigi chang nim dharaga chak ising injang hawba boro yarigi ai balance tawraga haijabatare khara matam sang sakna bagi aduna hujik wakhal da nungai taba man lakchari sigi second wave si kam sang na sakhido no akhoi kam aina sumaina sum kam sang leidu no haiba wang se wakhalina ma oye torpa bhawa tumba yarak taba laiman noirak pagi phiba mama phawa oire adubo laina sidagi ngak thok tragadi khoi sumain sum lockdown tawraga leiba ta bani aduna laina sigi ngak thok na bagi pambai dudi sarkarna lengak na piri ba WHO ga haijabatare akhoi isai sana gyan tana lengak na piri ban yong kanglon myam si violate tawdana sanmina raba matam da akhoi COVID-19 sidagi lapthopa amadi lockdown si tension bangam gani haba wafam se ai lanai go wakhal ne